ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯗ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯑꯗꯨꯗ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯖꯒꯥꯁꯦ ꯐꯥꯔꯁ ꯑꯦꯗꯚꯥꯟꯇꯦꯖ ꯑꯩꯈꯣꯏꯒꯤ ꯐꯣꯀꯁꯁꯦ ꯑꯗꯨ ꯁꯤ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯩꯈꯣꯏ 28 ꯊꯣꯡꯖꯨ ATꯒꯤꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯂꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗ ꯈꯪꯍꯧꯗꯅ ꯉꯝꯃꯧꯗ꯭ꯔꯦ ꯉꯝꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯔꯥꯎꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯇꯥꯃꯣ ꯔꯥꯃꯦꯁꯣꯔꯅꯁꯨ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯕꯅꯤ ꯊꯨꯡꯈ꯭ꯔꯗꯤ ꯊꯨꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯀ꯭ꯔꯨꯠ ꯇꯧꯕꯅ ꯌꯥꯕ ꯇꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯛꯊꯦꯡꯅꯅ ꯀꯥꯏꯔꯤꯕ ꯖꯒꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ATꯅ ꯇꯧꯐꯝ ꯊꯣꯛꯄ ꯁꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯊꯤꯡꯅꯕ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯇꯥꯟꯅꯔꯒ ꯎ ꯋꯥ ꯌꯥꯟꯕ ꯈꯣꯠꯄ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯒꯤ ꯁꯖꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯉꯝꯅꯕ ꯑꯩꯈꯣꯏ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ATCꯁꯤꯅ ꯌꯨꯅꯤꯠꯁꯤꯅ ꯁꯤ ꯈꯛꯇꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯇꯨꯔꯕꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯑꯩꯈꯣꯏ 28ꯀ ꯀꯝꯕꯥꯏꯟ ꯇꯧꯔꯒ ꯁꯤꯗꯁꯨ ꯅꯠꯇ꯭ꯔꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯀꯗꯥꯏꯗꯒꯤ ꯄꯨꯜꯂꯛꯑꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯇꯨꯔꯕꯨꯡꯗꯒꯤ ꯑꯗꯒꯤ ꯇꯨꯔꯕꯨꯡꯒꯤ ꯏꯒꯜ ꯇꯤꯝꯒ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒ ꯁꯤ ꯉꯝꯃꯒ ꯌꯥꯅꯕꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯐꯝꯒꯤ ꯑꯣꯏꯕꯅꯤꯅ ꯃꯥꯏ ꯁꯦꯠꯇꯣꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ 70 80ꯁꯤꯅ ꯍꯦꯛ ꯆꯥꯎꯔꯛꯄ ꯏꯁꯣꯔꯅ ꯆꯥꯅ ꯉꯝꯈ꯭ꯔꯒꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯀꯥꯁꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯁꯖꯦꯁꯟꯅ ꯉꯝꯈ꯭ꯔꯒꯗꯤ ꯐꯔꯦ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯅꯛꯄꯗ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯖꯒꯥꯗꯣ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯕꯗ ꯃꯣꯏꯅꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯊꯥꯖꯕ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯥꯟꯕ ꯈꯨꯗꯣꯡ ꯊꯤꯒꯗꯕꯗꯣ ꯃꯧꯗꯩ ꯍꯥꯟꯅ ꯑꯩꯈꯣꯏ ꯐꯣꯀꯁ ꯇꯧꯔꯒ ꯊꯕꯛ ꯇꯧꯖꯩ